Taramathui Suba, Manipur Legislative Assembly ki mifam ngasidagi hokre, ising ichawng na laikhidraba singki maphamda house na awaba phongdokre. Amadi, state asigi apun bagi sakam da mamangi government na lawramba firep anawba government asida su adu maglem kana laigani hana Chief Minister N. Biren na phongdokre. Kurumzari mideng tabire sing butaram nongsari paus tanduk na pizari. Taramathui Suba Manipur Legislative Assembly ki mifam ngasidagi hokre, ising ichawng na laikhidraba singi mafam da house na minute ama tumina leptuna awawa phongdokre. House ki luchingba uriba Chief Minister Nongthongbam Biren na handaki ichaw amadi nonglei nungsina state asigi mioi taramapan laikhidabagi mathakta lanthum kayamarum amangata thogankre ichaw na awaban nanglaba miyamgi damak government asina tengbang gi thabak kayamarum paikhatli house ke members sing amadi lanai loop amasung mioi kyana su miyam gi damak angamba mateng pangli ichaw asina awana thogan khraba sing gi damak center da lupa crore chani ga tara humdoi pibi na ba haijakre laikhidraba sing gi imung manung gi awaba du su saruk yari haiki the speaker sugumba sing the landslide the namda development namda ba mishi ba adagi tapanda ising sang kudera mai sing ko to ma ya sigi ago komelo sumunari mai am su koi uno kono ki mai ya ya ro ruling ko snacker mai kono ri koi komelo sa ke so to center koi immediately to 213 crore appropriate by center ki lata na bi ni ni legi na batana access to ko na hoy obya to bi aur machine se lai ki ba ini menung tujuh awal apa dan seluruh jago ini house bukti ini beri lagi ada sesen company lah koi awal bersama jadi Ngasigi ahoba mifamda listing ani tara nipan ki budget amadi tha amagi season nagadaba vote of account house the finance ki thabak puriba Deputy Chief Minister Waizui Kumar na puthoki the pensioner of going to treasuries every 6 months for the same. The same will result into streamlining the process of getting this certificate, and with this, the pensioner will not visit the treasury, public sub-treasury offices for photographic verification for proof of survival. Digital application for review of public and the nation has been launched for monitoring development activities for effective and efficient utilization of funds on 14th of April 2017. State asigi apun magi saktam da mamangi government na lawramba firep anawba government asida su aduma claim dana laigani haina Chief Minister N. Biren na phongdokre ngasi assembly gi ahan ba mifamda governor na pikhiba address thakat pagi motion khanabada opposition gi MLA KS Joy Kishan amadi Govindas konthong zamna pukhalaki ba wafam sengdokladuna Chief Minister na wafam asi phongdokibani NSN IM ga center ga wari sanari ba amadi framework agreement ki matangda mamangi government gi hauna state ta su khangalu haiduna taknaduna lakhibani government asina su state government amadi lamdam asigi miyam khanghandana karigumba amata tawba yaroi habasi takshilibani lamdam asigi apun magi saktam gi dama government asina chapcha na lebli haiki now this present government also will continue I require framework agreement or any agreement or state integrity ki matang da previous government law ki ba mari fire Mujhe ano bole common sense mari ki fire please na pehले sabo maran di state is state koi kuna mati inner line permit ki matang da palladuna lamdam asida lairiba purup singi marakta pamdaba thodok thoghandana lamdam asigi yelhomi kanana bagi kumna study tawri haiki koi comment tha unai hai lo position lo koi samai to karai da lairiba community no recognize the tribes or unrecognize the tribes indigenous population of Manipur city high city na dana amaga di marka overlapping with interest class of the community so le malu ogni ha di government or the community Kangpokpi district ki Faizang amasu Tuilang lambida lekrak chatpa nong manong magi lauthorok pa hengkalakli nong manini asigi manung hin
Manungda hena khudongthiba phibam ama lakpa yai haina khunjasingna mi paiba pukli. Social Welfare Minister Nemsa Kipgen, Principal Secretary P.Y. Faina, Lebak Sekhai Mafam Singh Arang Satuni Yengsinkre, Minister ki Kangpu Aduna, Faizang Amasung, Kangpopi Taba Lambi, Nung Tabadagi Nan Bamaram Natsat Payadabadagi, Gudung Turel Landuna Satli, Lebak Sekhai Paduna, Faizang Kulgi, Yum Manga Amasung UJB School Building Ama Mangata Thogan Lambatinaki, Khunjasingna Nung Makata na Surak Labadi Hena Sauba Lekrak Salak Pagaloinana, Kudung Tiningai Oiba Fiba Mama Lakpayai, Maramaduna Akang Ahi Kangbu Matarakuna, Lebak Sekhai Basigi Maram Tiduk Pinabapunging Singsinke. Minister Nemsa Kipgen na District Administration of Fibamasi State Government Kudak Takhangan Bagaloinana Geological Survey of India gi Akang Ahi Kangbu Ama Mafamaduda Lakna Bahaijanaba Sukhangan ki Government ki ihan han batangai fadaba mathawasi Lebak Sekhai Mafam gi Khunja Singhi Asoi Angam Thoktana Bathabak Lokhatpani Mari Leinaba Department of Fibamasi Yengshinnaba Akang Ahi gi Kangbu Ama Soidana Kauragani Haiki Manipur College ki tha sigi tarani thodi ki satharkiba NSS Special Camp Luisinkhre sathakiba camp manungda Nehru Yuva Kendra Imphal West ka khusamnaduna World Youth Skill Day pangthokhibaga loinana Bharat Swabiman Trust Patanjali Yoga ga khusamnaduna Humphunipan suba ban mohosab thorongga mari leinana Pishum Singhada uzara kayamarum thaki uthabagi thoromda Assembly ki Speaker Y Khemsan susaruk yakhi tongan ba resource person singna hiram kayada camp manungda wangangki India government amadi Manipur government na NSN IM amadi Churachandpur ki tribal miyam themna bhonabada Manipur ki apun basaktam phibam amatada compromise tawba yaroi haina kanglai ima lupna phongdorakli karigumba Manipur ki apun basaktam da singaraklabadi lup asina matam punamakta apun bagi saktam ngak na basem saduna leiri ngasidagi hauriba assembly mifamda ruling amasung opposition animakna achet pawarep amalawgadabani hairi aten babre amatang luxury Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule Saiji TMT Bharasi latest German technology season aduna state of art factory Guwahati na puthok chabani masigi Bharasi hanba sundokpa product oidana kolin sade taken de mapambil kali amadi amaga phajin beheli masi ayamba achauba government agency singna approve tawrba makhalgi TMT bar ne Saiji TMT bar Best cake and confectionaries in your city. Taste and feels heavenly. Likla Bakery, now open at Moirangkong. Amukana taramnok sari makhataba pao. Lok Janashakti Party asti tuhat piraba miyamgi semkiba party ni Myoy Kanglup Singh asigi yaifanaba thabak thoram Singh leptana tawkhini haina Lok Janashakti Party ki Vice President Worthington Mahuna Fongdokre Babu Parada Leiba Party Office the Pangthokiba Thoramaduda Vice President na Party Asina Center da Ramvilas Paswan na Consumer Affairs Minister Aduga State Asidana Keshyam na Consumer Affairs Minister Oiri Hauzik Manipur da Ichau Thokiba Asida Union Minister na Seng Tak Tharakuna Miyam da Yenkre Makhatana Sutharakigani Party Asi Hauzik NJG Alliance Makhatana Oiduna Manipur da Sumasak Thokpa Miyam na Pamba Party ama Oina Buwanagani Haike Paugi Mifamaduda Party ki Wangang Loy and Ibohal General Secretary A. Kishore Susarugyaki. Mateng Pangnanaba, extra additional food grains yam Tarakre, Amuksu Hanna Tatanadum Tarakani Habisi Union Minister gi promise ni LJPC Chokot Payabagi Pibamda Lady Ekoi Mayamna Chinkande, Tampakande, sincerely equal and yamna congenial with by atmosphere ama shamgar laga Manipur state chi kan hauna na ba Manipur gi micham kaya se yamna nungai ba political forum amada punba yana na ba leijari
Imphal College ta BA BSc da nauna tamlakli ba mahiroi singi counseling cum orientation session ama college astigi Jubilee Hall da pangthokre thoramadu da college astigi principal Dr. NZ Ibotombi Statistics Department की head P Jasobanta Political Science की head Setharzit Education Department की RK Radha Pyare susaruk yakhi Wangoi केंद्र की पोलिंग स्टेशन कुंट्रा मापन इरो मैजराव मखा लेकाई कम्युनिटी हॉल दा PDS की मतंग दा मियाम की मिफम मा पांगथोखरे PDS डिमांड कमिटी वांगोई केंद्रीय सेक्रेटरी वाई तंफाना PDS कार्ड पाइबा मियाम की फंगफम थोकपा चेंग फंगना बतानाबा MLA अमदी चीफ मिनिस्टर बु सिंगना बनी हाइना लौरगदी लाइरब मियाम दी मतौ करमना हिंग ngam लाइरब सिंगी हक अमदी चेंग फंगना होनाबदा चीफ मिनिस्टर अमदी लोकल MLA ना अकनबा मिडिंग चंगबियु हाइखी मिफम अदुदा लाइरन मैजराव ग्राम पंचायत की प्रधान SS Manihar Minority की प्रेसिडेंट MD अलीमुद्दीन सुसरुक याखी नंबोल म्युनिसिपल काउंसिल की वाइस चेयरपर्सन ओइना वार्ड नंबर 3 की काउंसिलर अंगोम बिमोला यत्नबा याउदना खनख्रे काउंसिल सिगी होल्दा DC बिष्णुपुर बोबी वाइखोम SDC नंबोल CS बोबो चेयरपर्सन CS बसंता याउना मिफम पांगथोकलबा मतुंग वाइस चेयरपर्सन ओइना खनखिबनी काउंसिलर तरा निपान लेबगी मनुंगदा काउंसिलर तरा मंगाना ngasi की मिफम अदु सरुक याखी MPP Central Committee की मिफम ना हाना की प्रेसिडेंट तांथोकलम लबा AK सनातोन एन ओजित लोक्सिन बहाइना यानख्रे मखोयनी ना पार्टी ऑफिस चंगबा अथिंगबा लेरंबा दु लेत्रे अमरोमदा सरोखाइबम इबोमसा पार्टी की वंगांगलोय अमसुंग मीडिया कोऑर्डिनेटर ओइन हाबले पार्टी की हांगदुना लेरिबा वाइस प्रेसिडेंट की फम सिंगाखम समजाय अमसुंग ए सिदाम हाबले हाइरी आयुष डिपार्टमेंट ऑल मणिपुर नुपी मरुक खुसमनादुना अवांग जिरी अमसुंग हाइक्रूज ममांग लेकाइदा लेमना लाइंगबगी केम अनि पांगथोखरे हंदकी इचावसना अना आये कया थोरकदबदगी ngakthoknanaba mangjongna kemasi pangthokpani hairi atenba break amagam luxury First Imphal Trade Show 2017 from 20th July to 10th August at Hapta Kangjebung Palace compound. Painting, debate competition and science exhibition will be held during the trade show. Forms will be available at Mela stalls organized by Socialist Students Union of Manipur. For booking, please contact 897-4681-027 70857-98386. Ladies Fitness World, Keshambat Junction, Tidim Main Road. Ihan hanbo ina hangdok chaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudong chaba matam ama yenglaga sanaba lakpiyu. Bhai Gurudas Group of Institutions Sangrur Punjab na students khudingma ki imagination ki path discover tawbogi mathakta knowledge ki importance matik chana piriba mafam ni. Education piba khatang natna hayengi yumbiro butokwa institute ni. Ngasidi suara hajinge. Ture, lai ture. Kari naman tu di sini. Masih kari gam sa. Sidi yo sila ni hai. Masigi yo sidi tata tiskoni ne. Dudi sanagi mohut yang nang sinbi andre. Amukana taram nongchari makhataba pao sugunu kendragi manung sanna sairel maitai sanglenda ithai dagi chakpi chingfau bagi ichauna sokhallaba mafamgi joint action committee na senduna ithai dam amadi chakpi ising na sokhallaba kumbi kendra amadi sugunu kendragi miyam gi oiba mifam ma pangthokre committee gi convener naurem fulo maitai na chahi khudingi ising ichauna lamdam asigi miyam asuki matik awaba mayok nare yam laba lanthum kaya manghan takhali ngasi fawda asigumba ising ichaw asidagi ngakthoknaba government na midyeng amata changlaktabadagi kari karamba plan tawduna lamdam asigi miyam gi lanthum kannana bohona sige haibasida mifamasi pangthokpani haikhi ithai damgi makha khada leiriba manipur turel gi khongnung thengkalakpa chakpi turel gi isingna awang pangna chengkhalaktuna serau gi thonggi mayada paikhatlam liba nungjeng mayam asina maram oiduna Ithai dam dagi thadorokpa ising chenthabang ngamdabadagi ising mokhatuna matam kuina ising ichaw thokali Manipur turel gi khongnung asi chengthokpa chakpi turel maril asi thaidokpa madi awang pangna chengkhalakliba turel asigi mapal sing thongalabadi ithai dam gi makha natana lamdam asigi ising ichaw dagi ngakthokpa ngamgani hairi mari leinaba department asigumba thawrang asi paikhalaktrabadi kendra ani gi miyam na khungtang changsilagani hairi akoi serau thong haina khangnariba serau bridge dagi imban turen phawba akoi chakpi turen sina awang pang na ising pathori ba saruk si thingin na ba ringban na ma thonbi ba
adagi sapi ke taina pam dagi lana ona taina na awang pangna kilometer amarom nung hajil lamaga lampoga thanami saruk se masimaga tengtopi ba sini praja sensina thana ningi se adana masi hiramani si tawragadi akoina hairiba sapi dagi na ithai dam phawda leiba praja singa awabadi yam line kogani Kakching district ki manung sana leiba khoidumpat komnaw amadi Iran maida leiba yung kaya ising thumjin bana ichaw gi awaba mayok nare isaw gi awaba nanglaba khunja singda Kakching kaithel apunba imalup amadi emsu Kakching district committee na sana thaknaba sing hawai thau thumna singba mating pangkhre Prime Minister Ujala scheme gi makhada More ward number 1 da leiba haukip gas service na ahan batangka ki oina more gi lairaba imung kuntra ni thoida gas connection pikre makhata na wat hawi besting da supira gani hairi Yoshilakpada maru eba pau amuka na lagbirasi Taramathui Shuba Manipur Legislative Assembly gi mifam ngasidagi haukre isting ichaw na laikhidraba stingi mafamda house na awaba phongdokre Amadi State asigi apun bagi saktam da mamangi government na lauramba firep anauga government asida su aduma claim na laigani haina Chief Minister N Birena phongdokre Bilen tabire besingbu amuka na khurumjari